Chahi amagi manungda khutlai paiduna lal hauribasinga wari sanaduna warishin puraknaba hotnagani haina Chief Minister Nongthomam Birena phongdokre. Chief Minister gi kendra oiriba haingang kendra gi local singda English singani tara marigi manungda sagatliba construction sing asi State Cabinet ki warit matungina kanba ngamgadawribra haina lokshal na hanglakli. Amasung kumja English singani tarani thogi December ki tangkulhumdoida miyam gi ihau amada police ki nongmai maruna panduna laikhidraba journalist Thangzam Bijamani alias Tanaugi chairau chingda laiba khubamda miyamna haikat laikat tamkhre. Mayam khurumzari adom ne Grips Impact News ni Irina Thinguzamna hozi punjas fawbagi maru pausing miyam da pizari. Feeds Group of Institution Henbungi Nauna Hogdokadaba College of Agriculture, Horticulture, Agri Biotechnology, Forestry Amadi Fishery Department ngasi Chief Minister Nongthomam Birena sangakre issue khudingma wari sanaduna yashinaba purakani yamlabada chahi ama asigi manungda khulai paiduna lal hauriba singasu wari sanaduna waroshin ama puraknaba hotnagani haina Chief Minister na phongdokre. Kangpokpi District ki Manung Chanai Henbung da Leiba Fits ki Loishangda Pangthokiba Thauram Aduda Athoiba Mithunglen Oikiba Chief Minister na CAA issue maram oiraga state asi maihau langpok thokpagi phibam da leiram labasu ILP chana handuna ek asigi dagi ngakthokpa ngamkhre awang nongpok state singhi oina Assam amadi Tripura natana CAA gi irang leitre Assam gi miyam su ek asigi matangda mamutta na khanglakpadagi tangdu leitaba punsida hanjanba horakle haina mahakna phongdokhi. Mahakna makha taraduna state asigi district khudingmakta karamba mahi marong na hena chanai haiba khangdoktuna mahi marong paksana puthokpa matam oire resource matik chana leizadaba lamjam asidadi agriculture horticulture amadi tourism gi lamde hena pukning changlabadi ina khunba lamdam ama oiba ngamgani haina mahakna phongdokhi loinana English singani tara tare taranipan gi oina Krishi Karman Award lauthokpada Manipurna overall food grain producing state ki mana phangba ngamlakpada state asige chief minister ama oina chauthokchaba pu I haina su lauthokhi. Husi Bharat ki mafam ayambada irang lai northeast irang lai te except Assam go Tripura ga natana karigi fully protected Assam su bhat anada bagi ni husi ngara nahanda gi ingba hore Assam gi indigenous population kanmena bagi Assam a court ki clause 6 hana madu impractical implement tawramdaba madu husi lai BJP government madu implement tawni habdagi indigenous populations in the protect of journey na Assam su bhat Tripura so almost farakari. I koi gisu achoba sahi tara kun kutra nifu yang kai ta alag na popodama. I koi na tali betu di macet hena Bharat Sarkar na pirkre. I koi subu nomrom da mangsa lasi. Koi kuki gilam, Maitai gilam, Naka gilam, mai Pangal gilam, matu tokna rasa koi. Wherever we are there. Na koi na lady walam say na koi gilam ni koi gilam ni. Kananta na munbay arroy deba kananta na lawboy arroy deba. ICAR Research Complex Northeast Hill Region Manipur Center Lamphel Partner Sinduna State Level Mushroom Exhibition amasung Kishan Divas ki thauram pangthokre. Lamphel Patalaiba ICAR Complex ta pangthokhiba thauram aduda Agricultural Technology Application Research Institute Zone 6 Guwahati ki Director Dr. Anil Kumar Tripathi na Northeast State sing asi chengum thabada yamna chanaba mafam amani haina phongdokhi loinana chengum thaba asi sendong yab laiba maphalgi cultivation oibana sinfam asi large scale da paikhatpa ngamlabadi lomi singi income double taunaba hotnabada achauba mating oigani haiki punna stall kun hangkiba exhibition aduda sengum gi pothok phajana puthokpa stall sing khangatuna manamathum sing yenthokhi thauram aduga mari leinana mafam aduda tha sigi tangkundagi pangthorakliba state level kishan mela su loishilladuna mela aduda sarukya kiba category ahum haibadi entrepreneur organization amasung krishi vigyan kendradagi makok mathang taba stall sing khangatuna manamathum yenthokhi. China is the largest producer of the mushroom, the largest, and producing 5 million ton of that, where India is 0.13 million ton also there. Now that you find that mushroom is coming, that household menu also, it is coming. It is becoming becoming popular also there. We see
antioxidant, have the medicinal value, load good quantity protein, dietary altogether. As far that mushroom cultivation is concerned, is there, the northeast has a big potential. But only the problem is there, we have to make it that if the excess production will be there, what we are going to do it also there. So we have to assess the demand, internal demand, how much mushroom to cultivate, mushroom production is required. Mushroom exhibition aduda fresh chengum puthokpada natana chengum dagi saba noodles amadi cookies na chingba pothok kaya puthokpagi ahanba mana phangkiba Binita Mushroom Center gi proprietor RK Binita na ICAR Research Center na asigumba exhibition asi sinbi bagi nungai ba phongtoraki Handaki anobo oina kagi mela asin nang nana bagi damakta cookies samaga same mushroom cookies samaga adaga drinks ga anobo oina handaki mela asin nang nana pothok pa gi ban tokslak pa yawi block tokslak pa ko suma me asida mushroom fresh mushroom me amse mang dana bagi damakta karam haina tawraga koi se mushroom je mangal do ge khalak pagi wa khalonda sigi maya je puthok ko ne ba koi gi porompata ke EDP program ama su yaujruba adagi solan ICR na solan da koi thabi rega training mushroom training ama su pibiba adugi kanaba mayam do aina handaki saisda thangjare haina haijage Manipur da mushroom asugam na thai habase koi khangmangam de haba adong sai exhibition si taw ko matam da di kadai da se sida nate mayam ama su lairi bani ko aduna smaina taw ko se yamna phayena haijage Scientific method season aduna karamna chathok leiba khoi loigadage haibagi matangda khoi loiriba laumi singi oiba numit humni chathagadaba training program ama ngasi iroishembada leiba Central Agricultural University gi conference hall da hawdokre All India Coordinated Research Project on Honeybees and Pollinators ICPR CAU Imphal Center na sinduna chathagadoriba training asida state asigi mafam kayadagi lakpa khoi loiba laumi yankhairom na saruk yari Training program hongdokpaga mari lenana University asigi Associate Professor Dr. KH Ibohal na phongdokibada lamdam asigi khoi loiriba longmi singna khoi loiba matamda khohi khaktamak phangbana masagi sedmilon phangba ngamdabadagi awaba mayok naduna leirambani adubu hojikti khoigi matengna lei satpa mana masing amadi haira sing puthokpa hena puthokpagi mathakta khoihishu hena puthokpada mateng pange Hiramasida Central Agricultural University Iroi Shempana meeting changduna khoihigi pothok hena puthoknaba Integrated Beekeeping Development Center ama University asida hangduna thabak kaya paikhatpa hore lamdamasigi khoi loiriba singna khohi yonpham leitabagi awaba theinarabadi Central Agricultural University na lawgani haiduna khohigi pothok hena puthoknaba hotnaminasi haiki khoi loiriba mayamsina market leite haibagi kaimte kwaning leite akhoi du yon biro akhoi du yolaga akhoi nang processor go yon akhoi nang yon thu pa yai prajar mayamda sagi khoi gi kana bisidi khoi gi kana bisidi adu kimate gyam kre hida wena sinaba hadi glucose na khoi mayamna energy hap na ba khoi thakna se sidai bo khoi gi sinab ko sakti siman hele adu gi sum thakta yerum mamut ohum chabaga khoi chama sama thapga chapane masi akhoi process si tha agadi he na kana doine adu sigumba port sim mayamna akhoi da yon bi kera na takana mayamna processing charge se khoi 750 grams se process to pa hotani puraga bottling to yori yare adu maman zip market ta crude yoliba kg ma da super sanga ware samni ware madudagi hen yon byani Veterinary amadi Animal Husbandry Department ki meeting makhada veterinary field staff amadi private artificial insemination worker singi san macha kapagi numit tari ni chupna pangthorakpa training program ama ngasi mapung phana loishinkre Rashtriya Gokul Mission ki makhada porompata laiba Intensive Cattle Development Project ICDP Complex ta laiba training hall da pangthorakpa training program adu loishinbagi thoram aduda veterinary amadi Animal Husbandry Department ki director Dr. Aish Chauba Joint Director Administration Dr. NG Ibotombi Deputy Director Dr. RK Khogendra ICDP ki Project Officer Dr. KI Santibala yauna miyoi kyana sarukyaki
ट्रेनिंग प्रोग्राम अदुगा मरी लेनना डायरेक्टर डॉक्टर आइश चाउबना हाइकिबदा प्राइम मिनिस्टर नरेंद्र मोदी ना चाही असिगी सेप्टेंबर थादा मिशन मोड ओइना हौदोकिबा नेशनल आर्टिफिशियल इंसेमिनेशन प्रोग्राम की मतुंग इन्ना स्टेट असिदसु वेटरिनरी अमदी एनिमल हस्बेंडरी डिपार्टमेंट की मीटिंग मखादा स्टेट असिगी लोकल सन सिंगदा संगोम हेना पुथोकपगी सन की आर्टिफिशियल इंसेमिनेशन की मतेंगना मचा कापगी थबक पाइखतपा हौरे ngasi pangthokliba training program asisu veterinary department ki field staff amadi private artificial insemination workers singda artificial insemination gi matangda takpi tambi bani haiki Frozen cement koi da phange frozen cement ji koi district headquarters sing da loin thammi tongan ba ICTP center su koi cement gi bank koi dum thamjari bani pawe haibi baga magi matam chaba matang chaba du da magi irang lakraba matung pung nipan dagina tratruk phaugi marak seista koi kaphau gadongni matam ji hendokra ga sumasa su oiroi doini tang interior de lebiri balomi sinau sing marma pangsing state si da sango marang kaina puthokna na bagi koi self sufficiency leina na ba gi lomi sing sen thungi pibam phagana na mai damakta macha kapagi thabak se kang hai department ki loisangi akang hai sing fa sing doctor sing te official mayam si tan biraga masi khudong sabasi lobi Manipur Conservation of Paddy Land and Wetland Act 2014 की मतुंग इन्ना 2014 की मतुंग दा लौफम सिंह दा सागत किबा कंस्ट्रक्शन वर्क सिंह लौथोक हनगनी हाइना स्टेट कैबिनेट ना लौकिबा वारेप अदु चीफ मिनिस्टर नोंथोंबम बिरेन की केंद्र की मनुंग चना लैरिबा लोकल सिंह असिदा चटनाबा ngamgadawribra हाइना लौशाल की प्रेसिडेंट एम चुरामनी ना हंगलकली वाफम असि वर्ल्ड फार्मर्स डे गा मरी लेनना लुप असिना इम्फाल ईस्ट इम्फाल वेस्ट अमदी बिष्णुपुर डिस्ट्रिक्ट की लौफम कयादा नौना सागलकलिबा थबक थौरम सिंह येंगशिनबा चटपदा हाइखिबनी चुरामनी ना मखाता ना हाइखिबदा था असिगी तांग तरा तरेता स्टेट कैबिनेट ना मणिपुर कंजर्वेशन ऑफ पेडी लैंड एंड वेटलैंड एक्ट 2014 की मतुंग इन्ना 2014 की मतुंग दा लौफम सिंह दा सागत किबा कंस्ट्रक्शन वर्क सिंह लौथोक हनगनी हाइना लाउथोक किबा वारेप अदु लुप असिना तरामना ओई अदुबु हाइरिबा वारेप असि लेंगाक असिना कयाम यामना थमोय सेंगना थबक तौरकनी हाइबा वहंग अमदी मियामदा लैरी मरु ओइना चीफ मिनिस्टर की केंद्र ओइरिबा काइरंग लौकोल अहल लुप लौकोल हैंगांग लौकोल लाइफम लौकोल लौकोल याउना मफम कयादा मतिक मयाई लैरबा मियोय कयागी याउना अनौब युम इंडस्ट्री कया सागलकलिबा असिदा लेंगाक असिना करी तौबा ngamgadawri मरम असिना लेंगाक असिना एक असि मपुंग फाना चटना हन्नबा होटनबदा थमुई सेंगना थबक तौबियु लोइदना तंपाकी खुल कयादा अनौब खुल कयागी ममिंग थोरकलिबा असिसु अथुबा मतमदा मिचेंग चंगबियु अमदी था असिगी तांग तरा तरेता स्टेट कैबिनेट ना लौखिबा वारेप अमदा लौफम सिंगदा ऑयल पंप हॉस्पिटल अमदी शॉपिंग मॉल साबगी अयाबा पीखिबा अदुसु अथुबा मतमदा हंदोकपियु हाइखी 2014 की ममांगदा सागत खिबदुना मदुगी रेगुलेट तौरकांदा मदुगी पिफम थोकपा मखोइगी तौफम थोकपा तौजखरखसु 2014 की मतुंगदा ngasi फावबा लेपतना हौजे हौजे अखोइना लेपि मफम सिदैदा थोनकलैबा लैबा थोनकलैबा अदुगा योट खाजलिबा थारिबा युमसिंग अदुगा सारिबा थोंसिंग असे लैंगांगना अथुबा मतमदा थिंगननबा होनबियु अतमदुदा सेमखिबा लोकल लेवल मॉनिटरिंग कमिटी की कंप्लेन डीसी दा एसडीओ दा तौबिरौ हाइदना लैंगा की मसक नाइबा एजुकेटिव की थाकता लैबा मसक नाइबा मी हाइबसे मसिंग ngasi ge अखोइना तौजरिबा सिदी ओपन एप्लीकेशन नि ओपन कंप्लेन नि पुरिबा सिंगसे थिंगबियु अदुगा हानगी लो उबयाबा लोफम वहनबियु हाइबा वाफम से थमजगे स्कूल फगरहनसी मिशन की मखादा मोरे गवर्नमेंट हायर सेकेंडरी स्कूल की नौना सेमगत सागतलिबा बिल्डिंग की फिबम स्कूल फगरहनसी मिशन की चेयरमैन ओइरिबा एमएलए डी कोरुंगथांगना लुचिंगबा कांगबु अमना यंगसिनख्रे मथंग चहीगी फेब्रुवारी थादा क्लास हौबा नंगननबा सेमगत सागतपगी थबक चथरिबा बिल्डिंग असिगी जिंगा कुप्पा लोइरे अदुबु थोंग थोंगनाव खरा पानगदबा वाटली येंगसिनबा अदुदा सरुक याखिबा टेक्नोपल की डीसी टेक्नोपल ब्लॉक की जेडईओ अमसुंग स्कूल की प्रिंसिपल दा कोरुंगथांगना सेमगत सागतपगी थबक असि अथुबा मतमदा लोइसिनबा पाउताक पीखी जिरीबामदा लैरिबा डिपार्टमेंट अयाम्बा अवाट अपाना पिक थल्ले हाइना जिरीबाम की एमएलए की नॉमिनी मोइरांगथेम प्रोमेन फोंदोरकली
ngasi Ziribamgi Babuparada laiba JNN ki office da pangthokhiba paugi mifam amada mahakna haikibada ngasi mahakna Ziribamda lairiba tongan ba department singta chatuna yengsilubada department kharadadi department ki miyoi amata lairamdaba thengnarakhi department kharana department ki miyoi singi posting Ziribamda piraga masa laitaba thengnaki Hiram Singh asida lengakna athuba matamda yengshinbiyu loinana tongan ba department singda thabak tawriba employees singna ishagi ithau ningthina tawbiyu haina su appeal tawrakli ai moirangthem promen Ziribam 40 AC MLA gi nominee ma hoina MLA gi yathang matungin na ina Ziribam da laiba department sing chalaga yengsinjaru matamda Ziribam da laiba department khudingmak infrastructure ta leiramdre awat page awat pang tangai ramai amati office sing asida staff sing amata suna leiramde amati awat pe staff sing chitan natana jiri ta posting taraba departmental khuding makki staff sing asisu atuba matamda lakina ba haiduna MLA gi mai kai tagi amati nominee amoina ai mayamda appeal tawjari Ziribamgi Uchathol amadi Vidyanagar da laiba Uchathol Primary School amadi Vidyanagar Primary School asi atopa school da punsin khiba yaroi haiduna Uchathol Vidyanagar Harinagar Ningsingkhul Khasi Punjia amasung Lamlel Khunaugi Khunja singna phongdorakli ngasi Ziribamgi Uchathol da laiba Uchathol Primary School da laikai amadi khul Kayagi miyam ga punna pangthokiba paugi mifam amada Uchathol Pioneer Club ki advisor P Brio Bertana paumi singda phongdorakpada school asi kumja Englising amaga chamapal yankhai tarukta lingkhatkibani school asigi chaurakna mahairoi kunthra rom lairi sothana lairiba school asigi infrastructure amadi awatpa ojasing mention bagi mahutta Harinagar da laiba new model school da punsinaba hotnaba asi yaningde hiram asigi matangda ZTO amadi local MLA da su piduna khanghanba laikre athuba matamda marilenaba authority na Uchathol Primary School amadi Vidyanagar Primary School asi atopa school da punsinaba hotnariba asi lepiu haiki Sangna sahi humpuga mari muk school si ran tawduna laaba ngasi bawbuda school sigi ate ekai singsi mapung phana yengsin pidaba aduga school ri hauji hauji maksu oza walaga lei oza manga legadabagi manung sida only oza 3 khakne leise oza ahum khak lei asina school si hauji bawbu ran tarlog lei yam wan hone aduga hembadana darkar oragadi akoi gi lei laikai singsi educated person sing koi isilina koi mayam lei aduna oza singsi gi mahut silaga bawba angang singse tapi tambiraga hauji bawbu lei asu wan hona dana asu sangwa matam lasi akoi pokjinge degi lei raba school sibu hongdokhrani habise tasena koi thamu model school to ini ana saathiba aikoina lampi hiba maham masi forest ki labar mayam hormani janthalaga model school chalimni adu model school di lingberga pijak anang hing pusara life to mangani hariba masi education department ngawra adu ki director to ngawra manipur sarkar kari no migi thangnari rajya sing kasar ga thangnari mi goi nagaland thangnari mi migi state ta sum hen tawra moina tingai di school dai oja ohlu oja apha bro Tampaki maru oiba mafam singda lairiba school singda hangliba hostel amasung boarding sing ayamba param chumna hanglamdaba thengnare hairiba thongasi ngasi Students Union of Kanglaipak Suki thomi singna yengsin khongchat chatkibada thengnarakibani mahiroi loop asina chathakhiba drive asida classroom da mahiroi sing thamlamba thengnarakhi phamungi mahuta bench ta thamlamba amadi phak tharaga makhada tumhalamba su thengnarakhi classroom da fak kumba akoi makhara tha mattress kumba tharaga tumhalaga thamanbagi adumba fawa thengnajari masida akoi yamna suki maike dagi yamna nungnangwa phongtokchari senda lambi oina khalla kanda school singi chalaiba singa sina satra singbu ka henba fees sing loksalaga makoida pressure magum oina piraga tangai fadana mi khudimak leitabi ade haina force to boga sungbasu thengnajai manipur chalaiba school boarding sing asigi chana kanglona ma semna bidama Manipur government na taknaba su laikhrabani public discussion ama Student Union of Kanglaipak sukna sinjaduna pangthoktuna education minister da memorandum fawa pisan khiba laikre school gi hostel amadi boarding chalaiba asida government na miyeng changbiduna athu amatamda chana kanglon ama puthokpinaba Manipur government gi puning singsinjari classroom
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯅꯦꯒꯦꯇꯤꯚ ꯁꯤꯆꯨꯋꯦꯁꯟ ꯂꯥꯛꯄꯗ ꯄꯣꯖꯤꯇꯤꯚ ꯑꯦꯇꯤꯇ꯭ꯌꯨꯗ ꯑꯣꯏꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯂꯕꯗꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯑꯦꯜ ꯖꯌꯟꯇꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯀꯣꯃꯦꯠ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯁ꯭ꯇꯥꯐ ꯑꯃꯁꯨꯡ ꯃꯍꯩꯔꯣꯏꯁꯤꯡꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯦꯅꯨꯑꯦꯜ ꯐꯪꯁꯟꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯉꯥꯡꯉꯩꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯐ ꯒꯦꯁꯠꯀꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯐꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯕ ꯑꯃꯗꯤ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯍꯩ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡ, ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯖꯤꯟꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯅ ꯃꯈꯣꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯣꯁꯥꯏꯇꯤꯗ ꯊꯣꯛꯂꯛꯄꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯔꯨ ꯆꯪꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯣꯏꯕ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯈ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ Education da yawl chen noi syllabus ta du khakta na te any afam bakil information ma lei bakanda madu kari no have target that is part of knowledge and that the part of knowledge becomes part of education madu oi ba have time at the high missing say masim nam say when the right from your very childhood madu dagena no academic career low yo how the thengnarei ba khangai ba parei ba ojana takri ba an sing tai myam sing se mas noi na pulak punjil la bakanda moi madu ma mayam to information mayam dina noi gi knowledge or propaganda part of education or madu when the phanga chakiba ganda madu kari kawe empirical knowledge kawe and how empirical knowledge is masigal when you come out in the society as a matured man matam dinu no madu sin propaganda madu dani nohi matik chawa mi atan haigus ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤ ꯇꯔꯥꯅꯤꯊꯣꯏꯗ ꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯉꯩ ꯄꯨꯂꯤꯁꯀꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯖꯔꯅꯦꯂꯤꯁꯠ ꯊꯥꯡꯖꯝ ꯗꯤꯖꯃꯅꯤ ꯑꯦꯂꯤꯌꯥꯁ ꯅꯅꯥꯎꯅ ꯂꯩꯈꯤꯗꯕ ꯆꯍꯤ 8 ꯁꯨꯔꯛꯄꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯎꯃꯤ ꯑꯁꯤꯒꯤ ꯈꯨꯕꯝꯗ ꯃꯤꯌꯥꯝꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯆꯍꯤ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 18ꯗ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯆꯩꯔꯥꯎ ꯆꯤꯡ ꯗꯥꯏꯔꯤ ꯐꯥꯔꯝ ꯃꯅꯥꯛꯇ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ इहौ अदुगा मरी लेनना यामलबा मियामना ट्रक अमा मई थाबा हौरकपदा पुलिसना इरांग लाक्षिनबदा होटनरकपदा नोंमैना कापदा ननावगी येत थंगबा थबाकता नोंमै मरु पांदुना रिम्स हॉस्पिटल दा पुखटलबा मतुंग लाइकटनबा ngamdana लेखिदबनी लेखिदबा नुमित असि लाकपदा मसागी मथौदा थवाई कथोखरबा प्राइम न्यूज चैनल की कॉरेस्पोंडेंट ओइबदा नतना डीडीके की न्यूज स्ट्रेंजर ओइरंबा ननावगी चैराव चिंगदा लैबा खुबमदा मियामना हैकत लेकत तंबगा लोइनना मिनिट अनि तुमिना लेप्तुना इकाई खुमनबा उठखी। ngasiगी थौरम अदुदा लेखिद्रबगी इमुंग मनुंग महाकना हिंगलिंगैदा लोइनरंबा मरुप मपांग NLC क्लब लेकाई मियाम पाउमी सिंह अमदी फिल्म फोरम मणिपुर की मियोय कयाना सरुक यादुना महाकी अयेकपा मितमदा हैकत लेकत तमखी। नाकलमरोमदा जर्नलिस्ट थांगजम दिजमनी एलियास ननावगी थांमैबन चैराव चिंगदा लैबा खुबमदा नुमिदांगी मतमदा मैरा कतुना लेखिद्रबगी मफमदा इकाई खुमनबा उठख्रे। मैरा कटपगी थौरम अदु लेखिद्रबगी इमुंग मनुंग NLC क्लब लेकाई मियाम अमदी पाउमी सिंगा लोइनना चथखिबनी। लोकताक पाट की सेंद्रा बोटिंग सेंटर दा लागपा टूरिस्ट सिंहबु ही तोंगबदा साफनबा अनौबा मोटर बोट तरुक खुदसिनख्रे। सेंद्रागी हिथांगफमदा लोकताक लेक टूरिज्म डेवलपमेंट सोसाइटी न सिंदुना पांगथोखिबा थौरमदा LDA गी चेयरमैन सु ओइरिबा MLA L सुसिंद्रोना मोटर बोट सिंग अदु मथौ तौबा हौहनखी। फूड कॉर्पोरेशन ऑफ इंडिया FCI ना सिनमी नेकपगी राइट लेते सिनमी नेकपगी थबकती हैंडलिंग कंट्रैक्टर सिंगना तौबनी हाइना FCI रीजनल ऑफिस मणिपुर की डिप्यूटी जनरल मैनेजर रीजन कामई गांगराइपौ न फोंदोरकली।
All Assembly Complex da laiba FCI Regional Office da Paumi Singa Unaba Mada Deputy General Manager Kamai Gongrai Pau Nahai National Food Security Act Kamari Lenana Miyam da PDS item Marangkaina Panghanbana Food Corporation of India FCI gi mapung oiba thaudangni FCI na sinmi nekpagi right leite masi handling contractor na taubani sangai prauda laiba FCI depot ki handling contractor chahi asigi March thadagi hauduna ad hoc basis ta MSBK Enterprises ta tha taruki oina piki contract asi tha ahum phauba makhata na sangthaduna tha asigi ahanba chayolda loishinki masigi makhataba oina handling contractor asi tender tauduna MSNR Mathai Enterprises na chahi anigi oina phangki loinana anoba contractor asina tha asigi tangmari dagi thabak tauba haurakre FCI gi thaudang di contractor khanbani FCI na contractor singna karamba sinmi sijinai hangba natraga akhanaba sinmi sing sijinau haibagi right leite contractor su yaude handling laborer khanba makhoigi khutsumal yauna terms amadi condition lepa contractor singi mathauni Deputy General Manager asina makha taraduna CAF 10PD Laborer Welfare Association asi mamang da FCI gi handling contractor oiramba MSBK Enterprises na tha mapan gi oina sangai pro depot ta sijinarambani Association asigi sinmi sing asi sangai pro depot ki permanent labor natraga worker nate FCI gi makhada lairiba depot singi sinmi sing asi FCI da contract taunariba handling contractor ki makhada thabak taubani haiki Contract labor hub si ekhoi department na hub panate labor selection si contractor na khallaga kana happy contractor ne decide to khibni contractor na to continue tawge haridi moina sum continue tawba jai adubu anoba contractor na labor selection tawbani na ekhoi di interfere tawba jadre we deal with the contractor not with the labor paper da su thoki abruptly labor si terminate tawki adu nungaite hana abruptly terminate tawki badudi tawki de hana haibajai contractor na magi contract to period to loigni haibadu loina khangmani terna labor sing the information pwg ramni communication gap leiramba male thasigi tang tara nipanda pangthokiba Manipur University Students Union Mushu 2019-20 gi term gi election da mai pakraba thopuba sing asi Manipur University ki Vice Chancellor Janil Singh na wasak laukre wasak laubagi thoramadu Manipur University ki court hall da ngasi nungthil pangthokibani ngasi wasak laukraba musugi luchingba sing adudi President M Bobby General Secretary K.I. Singhajit Finance Secretary K.I. Nabakishore Cultural Secretary K.I. Santosh Amadi Sports Secretary Aish Uttam Yauna Tongan ba Manipur University ki Department Nifuni Thoigi Class Representative Nifuga Nithoini wasak laubagi thoramaduga mari lenana musugi nauna President Khankraba M Bobina hai lakadoriba anauba academic session asida Manipur University asi India gi oina khwaidagi phaba university chamagi manungda chalhananaba mahak amadi mahaki team asina kanna honagani masigidamak mathau taba thabak khudingmak university asigi oja research scholar amadi mahiroi singa matam pumbada tanaduna thabak tauminagani haiki ranking parameter the research community and the teaching faculties in teaching faculty and the research community na makogi research progress research work adagi journal seminar toina sinba masi myam ji tawragadi aikoigi ranking se asukimatik haigalakane haibe pandam koi thajable Jawaharlal Nehru Manipur Dance Academy Imphal amasung Manipur State Kala Academy Imphal anina khutsamnaduna haukiba December gi tang kundagi numit marini chupna pangthorakpa National Seminar on Manipuri Dance and Music ngasi loishinkre JN Manipur Dance Academy gi auditorium da pangthokiba loishinbagi thoram aduda Lok Sabha gi MP Dr RK Ranjan na National ki thakta pangthokpa seminar asina malemda maming lairaba Manipuri jagoi amasung isai asi hena masak thokhanbada achoba mating oigani amadi makhatana asigumba seminar pangthokhaningbagi apamba fongdoki Manipur gi mapandagi tongan ba art forum da khang hairaba artist amadi delegate kaya su saruk yakiba seminar aduda research scholar kunga taretna paper kaya pathoki loinana lai harauba thangta tribal dance folk music Nat Sankritan amadi Rasa Lila na chingba Manipuri jagoi amasung ishay gi maramda akhang ahai singna khana nainaki
Loinana JN Manipuri Dance Academy ki Mahiroi Singa seminar aduda saruk yakiba scholar singa interactive session su pangthoki. Seminar adu loishinba oina Sakuntala haina mingthonba JN Manipuri Dance Academy ki artist singna sanaba dance drama amasu utki. We know it, we have our language problem to communicate to the outside of the state. But our artists, our gurus are the excellent in their performing of our culture. And these are the gurus and these are the performers who leads us to the outside the state. And knowing all this fact during our time, including Professor N. Tombi and Professor Ice Tombi, during their leadership in our Manipur University, we introduce Manipuri dance and music so that the academic input to our the performance may inculcate and then bring more and more refined patterns and forms of our dance and culture, and that we can display to the audience of the world. Rupmahal Theatre Haudokiba Chahi Humbudra Taruk Subagi Thauram Ngasi Pangthokre Thauram Asiga Mari Lenana Chahi Khudingi Rupmahal Theatre na piba Maitram Bira Award 2019 Laishram Tondon da Piduna Ikai Khumnaki Rupmahal Theatre gi auditorium da pangthokiba thauram aduda saruk yakiba singna laikhidraba Rupmahal Theatre gi artist singi mafamda hai laikatuna ikai khumna budki Loinana Kunlak Suba Rupmahal Artist Memorial Drama Festival 2019 su ngasidagi haudoki Festival asi haudokpaga mari lenana Mainogi Laishang haina mingthonba Rupmahal Theatre gi play utki Imphal East District ki Manung Chana Laiba Khurai Thuiding Zam Laikai Our Raised House Haina Puthokpa Mangal Haina Mingthonba Patented Handmade Herbal Soap Official Oina Launch Tokre Thauramadu CSIR NEIST Amasung Our Rest House Anina Puna Sinduna Imphal gi Lamphel Pata Laiba CSIR NEIST gi Branch Laboratory da Pangthokibani Ngasigi Thauramadu CSIR NEIST gi Branch Laboratory Lamfelpat Imphal gi Senior Principal Scientist Dr. H. Bir Kumar AIR Imphal gi Program Executive Ingudam Achau Amasung Mangal Soap Our Rest House Khurai Thuiding Jam Laikai gi Proprietor Zina Khumana Chingba Miyoi Singna Dice Member Sing Oina Saruk Yaki Imphal West District Police Commando gi Kangbuna Bomb Pokhai Hanbagi Thodokta Chennai Haiduna Phari Hairiba Irom Thaza Kundom Thoibi Ngangom Roshita Elangbam Inaubi Moirangthem Ratan Sandam Ibomcha Paunam Manikanta Thiam Roshan Hairiba Miyoi Sing asi RPF amadi masigi Lanmi Shanglup PLA ga Karigumba Hiram amatada Mari Lainade Haina Lona Thinkraba Lalhulup RPF na Sengdorakli Singju Yokhatpa Lupna Sinduna Mangarak Shuba State Level Manipur Singju Festival 2020 Thasigi Kunipandagi January Taruk Fauba Numitarani Chupna Wangzing Kadompokpi District Sports Ground da Pangthok Lagani Kadompokpi Ground da Pangthokpa Paugi Mipham Amada Singju Festival Committee 2020 ki Convener Oiriba Laimuzam Pratap Singhna Festival asi English Singani Tara Taruk tagi leptana Pangthoktuna Lakli Chahi asigi oina Save Our Indigenous Food Culture and Integrity Haiba Hiramda Wangzing United Club ka Khutsam Naraga Festival asi Pangthokadabani Singju Festival Pangthokadoriba Numit Sing asida Karigumba Makhalamatagi Banna Chingba Taubiganu haina su appeal taurakli Laliba Tang Kunipan Dagi January Tang Taruk 2020 Namitarani Sumna Wangjing District Sport Ground Wangjing Kondopok with the Pangthok Seragani Hai Basida Manipur Laiba Sima Isa Sinapana Manasaru Yabu Lonana Yalom Midagi Leva Singju Mayam Yokapada Saru Yabu Lonana Hai Festival Sida Manipur Lup Amatana I think Amadi Jane Sina Singba Kobigano Hai Indian Constitution Haiba Hiramda Nomagi Eba Seminar Ama
YK College Wangchingda pangthokre. Indian Constitution semkhiba chahi humbudra surakpaga mari lenana college asigi conference hall da pangthokhiba seminar aduda mahiroi amadi oja singna saruk yaki. Seminar aduda college asigi oja yauna tongan ba singdagi college singdagi lagpa oja singna resource person oiduna Indian Constitution ki maramda wangangki. Samagra Shiksha Secondary Manipur na sinduna mahiroi singgi oiba quiz competition ama ngasi konung mamangda laiba Manipur State Film Development Society gi auditorium da pangthokre. Quiz competition asiga mari lenana tha sigi tarahumdoi da pangthokhiba kala utsav ki thoramda tongan ba lam singda makok mathang tarakhraba mahiroi singda Education Minister Thokchom Radesham yauna Education Department ki official singna manamathum piduna pukning thawatki. Tungda pangthokhiba quiz competition adugi makok mathang tarakhraba mahiroi singda manamathum yentokhi. अखोई मणिपुर हौरइबा आगांसिंग नहारोलसिंगसे दे आर फुल ऑफ टैलेंट्स मखोइद क्वालिटी गुण क्या हईसिंग कयाम यावरिबा लाइरिक लाइसु खक्त नतबा जगोई इसई ngang मसकबा ड्राइंग पेंटिंग इनोवेशन लोइनमते यावरि अदो अखोई मयाम एजुकेशन डिपार्टमेंट लेबा अखोई खुदिमक आहल लमन खुदिमक अदुगा समाज लेबे खुदिमक आहल ओइरबा अखोई खुदिमक की थौसी हाइरेबा टैलेंट मयाम जि पुथोअनबा आगांसिंगदा अदुगी खुदोंग चाबा पिबीबा लमजिंग लमतापिबा मरम चाना मदुगी सरुक अमोइना अखोई एजुकेशन डिपार्टमेंट समग्र शिक्षाना सिंगो कंपटीशन क्या तौदुन लाली ngasi phawda akoina chaluba competition khudingmakte yoga gi de khangde jagoi isai gi de khangde light laisu gi de khangde india da koi mai choptana prize dum phangduna lali Hauzik sanabagi pauda Dhaka da hauzik chathariba Bangladesh Junior International Badminton Series 2019 Men Singles ki title India ki shuttler Maishna Mairabana lokre Manipur dagi haukiba sanaroi Mairabana series asigi ngarang sanakiba Man Singles ki final da Malaysia gi Ken Yong Ongbu supnagi minute kuntra nipanda kunmathoi taramari kunmathoi tara nipanda maithiba pikibani Panbaya badi mathang thada pangthokadoriba under 19 Woncheon Yonex Korea Junior Open International Challenge ki nupa gi kanglup ki title su laukibani December gi haukiba tara manga dagi Utlau FC na sinduna Utlau Kangjebung da chatharakpa ahanba Village Open 7-a-side soccer tournament asigi ngasi sanakiba match singda anoba mangal wangoina Utlau FC bu Panjil Mari Anida maithiba pikhi Pukrambam FC na Ningthaukhong Nazi FC bu Panjil manga sinoda amadi Maijrauna Naran Konjinbu Panjil ama sinoda maithiba pikhi Chathariba tournament asigi league round lakliba December gi tangkun mapan fauba chathabaga loinana makhatana round of 16 match sing amadi quarter final semi final yauna final match fauba mathang tha January gi ahanba chayol fauba gi manungda sanaduna tournament asi loishingadori Manga Suba Ima Manishang Memorial State Level 4-a-side Mini Boys and the 35 kg football tournament ngasi su makha taba match sing sanari hairi Yengkom Sanjeev ki senthang makhada Rising Knowledge Club Khoyathong na sinduna Khoyathong da laiba Tombisana High School gi sanabungda ngasi sanakiba ahan balikta YIC Kaishamthong na HBA Kaikhubu Panjil ani amada ani shuba liktana Golden FC Palace Compound na LTYDO Lalambungbu Panjil ama sinoda maithiba pikhi Chatharakliba football tournament asiki ngasi sanakiba ahum suba ligda NYK Thangwaibanna Nesu Khuraibu Panjil ama sinoda maithiba piba ngamkibaga loinana Mari suba ligtana LKYDA Laifam Khunau amasung RKC Team A Khoyathong anigi match aduna Panjil amata channadana match adu draw takre hairi Chatharakliba tournament asida Manipur gi tongan ba mafam singdagi lakpa team taraga taret na sarukyari hayeng makhata ba league match ahum sanaragani haina tournament asigi convener na thadorakpa cherol amana khanghalakli Humpunithoi Suba Sir Chirachan Singh KCSI CBE Memorial Invitation Football Tournament Klasa Kaina quarter final changre
ngasi Imphal ki mapal kangjebung da sanakiba football tournament asigi ahanba pre quarter final gi match aduda klasa kainauna nako nambul mapalbu panjil ani amada maithiba piba ngamki tournament asigi quarter final changba ngamkhraba klasa kainau sanaroi ngauba macha amasung nabachandra anina match ki tara taruk amadi kunthra suba minute singda panjil ani aduga tournament asidagi mapan thokraba nako nambul mapalgi amatangairaba panjil aduna match ki mari suba minute ta ajangpu kabuina penalty da chanki All Manipur Football Association ki micheng makhada Manipur gi tongan ba mafam singdagi lakpa football team kuntra amadi mapalamdagi football team ani yauna punna team kuntra ga nithoina knockout basis ta chathariba invitation football tournament asida sarukyari football tournament asigi hayeng sanagadaba ani shuba pre quarter final gi match amada AFC Thobal athokpam amati SSU Singjamai ani lamba taunaragani Kuntramathoi Suba Junior Boys Inter-District Football Tournament Football for Challenge Academy Sadar Hills amasung Neroka FC Imphal East ani mai pakre All Manipur Football Association ki micheng makhada ngasi iyuk Imphal gi mapal kangjebung da sanakiba football tournament asigi tarit suba ligta Football for Challenge Academy Sadar Hills na Sugnu Football Club Kakchingbu Panjil Taruk Anida maithiba pikhi Match asida mai pakraba Football for Challenge Academy Sadar Hills ki sanaroi Lunmin Thangna match ki kuntra mapal amadi yankhai humdoi suba minute singda panjil ani aduga Lun Khopau Sainmin Thang Lun Kholun amasung Thangchilunna match ki tarataret kunmathoi kuntaret amadi humbudra suba minute singda panjil amamam chanki Chathariba football tournament asigi ngasi ayuk sanakiba nipan suba ligtana Neroka FC Imphal East ki sanaroi M Shushilna match ki ahanba yankhai manga amasung yankhai nipan suba minute singda panjil ahum chanduna Ideal FC Churachandpur bu panjil ahum amada maithiba piba ngamki Team Tarana group ani thokna khaidoktuna chathariba football tournament asida lamba taunari tha asigi kuntareta football tournament asigi mapal amadi tara suba league match sing sanaragani Ahanba state level under 13 boys Pidonuku club ngasidagi sanaba hawkri Pungdongbam Youth Physical Club Pungdongbam na sintuna club asigi sanabungda ngasi dagi sanaba hawkiba football tournament asigi hawdokpagi achamba thawramaduda Imphal East Jila Parishad ki Adyaksha P Bimola Sawombung Jila Parishad ki member I Rabi Chandra Pungdongbam Gram Panchayat ki Pradhan I Sundari Laima amadi Chingarel Post 15 AR की कमांडर मेजर एस किनोबाबू गलोइनना लमदमदुगी मसक नायरबा मियोय क्याना सरुक्या की फुटबॉल टूर्नामेंट असिगी ngasi sanakiba ahan balikta Khurai FC gi sanaroi CH Rohenna match ki mari amasung nifutaret suba minute singda panjil ani chanduna YWC Malombu panjil ani sinoda maithiba pibangam ki Team Tarani thoina saruk yaduna chathariba football tournament asigi hayeng sanagadaba ani shuba ligda PYPC Team A Pundongbam amadi Golden FC ga ahum suba ligta PYPC Team B Pundongbam amasung KYFA koirengai anina lamba taunaragani Aroibada bulletin asig headlines amhana meyamda thamjari Chahi amagi manungda khutlai paiduna lal hauri basinga wari sanaduna warishin puraknaba hotnagani haina Chief Minister Nongthomam Birena phongdokri Chief Minister gi kendra oiriba haingang kendra gi local singda English singani tara marigi matungda sagatliba construction sing asi state cabinet ki wari matung inna kanba ngamgadoribra haina laushal na hanglakli Amasung kumja English singani tara nithogi December gi tangkul humdoida miyam gi ihau amada Police ki nongmai maruna panduna laikhitraba journalist Thangsam Dijamani alias Nanaugi Chairau Chingda leiba khubamda miyamna haikat laikat tamkhre